अहानबदा मूवीज रिवील मणिपुर मयाम बुताराम ओक्सबग लोइनना इकोकनोना खुरुमजरी ngasisu मूवीज रिवील मणिपुर थ्रिलर रोमांस कैटेगरी चनबा हॉलीवुड मूवी अमा पुदुना लाक्सरी मूवी असिगी ममिंगना कोलोनिया हाइरिबा मूवी असी 2015 दा रिलीज तौदुना IMDb गी रेटिंग दा 10 गी मनुंगदा 7.1 फंगदुना ngasi फावो थोइदोक हेंदोकना ममिंग चटलाबा मूवी अमा हाइबदु ओइदुना लेरी मूवी असिदा मरुइबा सक्तम लांगलिबा सिंगदी लीना की सक्तम दा इमा वाटसन डेनियल की सक्तम दा डेनियल ब्रूल असिना सिंगबनी मूवी असी मणिपुरी दा हंदोक्सबा मतमदा सोइखिबा लानखिबा चिथा नांदा होबा यावरबसु मूवीज रिवील मणिपुर की माइकैदगी ngakpiyu haina nolokna ningsingjari मूवी असी हौजरगे मयाम पुन्ना तामिनरसी मूवी असी असेंगबा थोकिबा थौदोकता युमफम ओइदुना सागलकपा वारीनी मूवी असी की हौरकपदा रेडियो न्यूज अमदा सेंटियागो डी चिले की मफम अमदा 1973 दा वारी असी हौरमे रेडियो दुदा पलमी राजनीति की मुक्नबा सयेतनबना मरम ओइदुना चिले हाइरिबा लैबाग असी तंगदु लैतारमदे चिले हाइरिबा लैबाग असी इनौ नौना यूनाइटेड स्टेट्स का मुक्नदुना कोल्ड वार की लानफम की मफम अमा ओइरमी मतांग अदुदा सोवियत यूनियन ना चिले दा सपोर्ट पीरगनी हाइबगी थाजबा पिरमी US गवर्नमेंट हाइरमी चिले की प्रेसिडेंट साल्वाडोर एलेंडे सी करीमता नते कम्युनिस्ट अमनी अदुना महाकना पाइरिबा ऑफिस थगी लौथोकपा मथौ ताई हाइन हाइरमी मियोय लिसिंग क्याना सेंटियागो डी चिले की लंबी दा थोलक्तुना प्रेसिडेंट साल्वाडोर एलेंडे दा सपोर्ट तौरमी एक्सपर्ट सिंगना उरमी चिले सी सिविल वार थोकदबगी मानसिलकले हाइना मालेम की लेबाक सिंगना चिले दा करम्बा अनौबा डेवलपमेंट लाकदोइनो हाइबसी येंगनरमी असुमना न्यूज चैनल अदुदा हाइरमी लीना महाक्सी स्टेवर्डस हाइबदी फ्लाइट अटेंडेंट अमा ओइरमी अदुगा महाकना तोंगलकलिबा प्लेन अदु चिलेदा तारमी चिलेदा थुंगलाबा मतुंगदा प्लेन दुगी पायलट अमदी फ्लाइट अटेंडेंट सिंगदु बेन अमदा लाक्लमी मखोइना लाक्पगी लंबी अमदा गाड़ी अदु खाममी मरमदी पोचै की ममल तांखलकपा चानबा थकनबा वालकपा अमदी प्रेसिडेंट एलेंडे सपोर्ट तौबा ओइना लंबी अदुदा मयामना प्रोटेस्ट तौरमी लीनाना महाकी लम लापनाना लैबा नुंगसिनबा नुपा डेनियल बु प्रोटेस्ट अदुदा यावबा उरमी अमसुंग महाक बेन अदुदगी कुमदरकलमी लीनाना चंगलकपा अदु डेनियलना उरकलमी अदुगा डेनियल सु लीना की मनाक्ता लागलमी डेनियलना लीनादा नंग लाकनी हाइना करीदमक हाइरक्त्रिबनो हाइना हंगलमी मदुदा लीनाना सरप्राइज उत्पा पामबदगी हाइरक्तबनी हाइखी मतौ असुमना मखोय अनि डेनियल की अपार्टमेंट दा लामी लीनाना डेनियलना लैरिबा का सिंग चंगदुना मंगोंदा हाइबदी लीनादा अरोटपा थम्ब्रा हाइबगी खुदम सिंग लैब्रा हाइना चेक तौरमी डेनियलना यगलंबा लाइ सिंग अमदी पोस्टर सिंग अदु लीनाना उरमी लीनाना युम येंगजनबदा चिंगनबा याबा केम फंगद्रै नाहक माइ पाकले हाइना डेनियलदा हाइरमी मसिगी मतुंगदा चिलेदा चंगसिल्लिबा खोंजंगी मतांगदा खन्नबा मीटिंग अमदा डेनियलना लीनाबु मफम अदुदा पुरकलमी मीटिंग अदुदा वा nganglमलिबा नुपा अदुना डेनियलना खोंजंग असिगिदमक अनौबा पोस्टर अमा डिजाइन तौई हाइना मयामदा हाइरमी अदुगा डेनियल सु स्टेज दा वा ngangnaba कौखलमी डेनियलना मयामदा हाइरमी महाक चिलेदा था मरी की ममांगदा लाकपनी अमसुंग चिले सी महाकी कंट्री ओइरे हाइना डेनियलना मखा तारदुना हाइरमी हौजिक अखोइना मथौ तारिबसी अमना अमबु सपोर्ट तौबदुनी हाइना मयाम की अवा अना ताबना मियोय खरगी लनथुम लेपसनबगी युम्बी ओहल्लोइदबनी हाइना डेनियलना मयामदा हाइरमी मतौ असुमना मीटिंग दुदा तिल्लिबा मयामना अहोबा खुबाका लोइनना डेनियल बु थागलमी अदुगा डेनियलना महागना डिजाइन तौरक्लिबा अनौबा पोस्टर अदुगी माइखुम अदु हांगदोक्लमी सिन असि तुमलमदाइगी मतमनी डेनियलना थाजरमदे लीनासी नुमित निनीदा हल्लनी हाइबदु अमसुंग लीनादा हाइरमी मतम खरगा लैथखो हाइना लीनाना हाइरमी महाक मखा ताना लैथबा याररोय अदुबु जर्मनीदा अमुक लाकपदी याय हाइना मथंगी नोंगानबदा डेनियलदा फोन अमा लामी फोन अदु थमख्रबा मतुंगदा डेनियलना लीनादा हाइरमी चिलेदा मिलिटरी कुप तौदुना
मिलिटरीना नमफूदा चिलेगी शासन पाइसनग्रे हाइना मिलिटरीगी मकोक जेनरल पिनोशेटना शासन अदु पाइसनबो ओइरमी प्रेसिडेंट एलेंडेगी सपोर्टर्स मयाम अमा फाजनग्रे अमसुंग यूनिवर्सिटी दे थंबा महाकी पोस्टर अदु मिलिटरीना पाइसनग्रे हाइना लीनादा हाइरमी डेनियलना मखा तारदुना हाइरमी मिलिटरी सिंगना मखोइगी अपार्टमेंट दा लाक्तुना मखोइबु फाबा लागलानी अदुना मखोइ मफमसी थुना थादोक्तुना चटख्रसी हाइना हाइरमी डेनियल अमदि लीनाना लंबीदा थोलकपदा मिलिटरी सिंग अदुना प्रजा सिंग अदु परेंग साना लेपगा लहेलमी मिलिटरीना तौरिबा सिंग अदु डेनियलना लोटना तुमिना फोटो नममी नोमै कापगी मखोल अमा तारकलमी मदुदा लैरमलिबा प्रजा सिंग अदु पाखल अदुना क्वेश्चन चेनरमी मिलिटरी सिंग अदुना प्रजा सिंग अदु तानरदुना फारमी तौरिबा सिंग अदु डेनियलना लेप्तना फोटो नममी अदुगा डेनियलना लैरिबा सिंग अदुगी मनाक्ता चंगसिलदुना फोटो अदु नमगे तौबदा मिलिटरीगी मियोय अमना खंगलक्लमी मिलिटरीगी मियोय सिंग अदुना डेनियलदगी कैमरा अदु लौरमी अदुगा डेनियलबु फुबा हौरक्लमी लीनाना मिलिटरीगी मियोय सिंग अदुना तौरिबा अदु खामदोकनबो होनरमी अदुबु अरेंबा तारमी मतौ असुमना मिलिटरीगी मियोय सिंग अदुना फारकलिबा प्रजा सिंग अदु स्टेडियम अमदा पुरक्लमी डेनियलना महाक फॉरेन सिटीजन अमनी हाइरबसु लैरमलिबा मिलिटरीगी मियोय अमना डेनियलबु फुदुना परेंग लेपलिबा मरक्ता लैहलमी मफम अदुदा लैरमलिबा मिलिटरीगी जनरल अमना चिलेदा लॉ एंड ऑर्डर की फिबम अमुक हन्ना हानागी फिबम दा लैरे अमसुंग मफम असिदा सोइबदगी पुरक्पा ओइरमलबदी थादोकनी हाइना मयामदा हाइरमी मफम सिदै लेंबा अमदी वा ngang मियोय अदु नोंमैना कापकनी हाइना हाइरमी स्टेडियम दुगी मयाइदा मयाम अदु पुरक्लमी मफम अदुदा हेलीकॉप्टर अमा तारक्लमी हेलीकॉप्टर अदुदै जनरल अमदी मकोक्ता फीना कुपसनबा ममितंग येंगनबा फाटपा मियोय अमगा कुमदरक्लमी फीना कुपसनबा मियोय अदुना प्रेसिडेंट एलेंडेगी सपोर्टर सिंग लेपलिबा मयामदुदै खंदोक्लमी माइखुम उत्पा नुपादुना खंदोरक्लिबा अहानबा नुपादु फादुना पुखिरमी अदुगा अनिसुबा फादुना पुथोरक्लिबा मियोय अदुना प्रेसिडेंट एलेंडेबु सपोर्ट तौदुना खोलाव लाउरकपदा महाकु नोमैना कापतुना हातखिरमी माइखुम उप्पा नुपादुना डेनियलबु फाउदुना चटखिरमी अदुगा डेनियलदा अमुक हन्ना येंगलक्लदुना महाकना पोस्टर अदु सेमबनी हाइना हाइरमी मतो असुमना डेनियलबु बस अमदा हापतुना मफम अदुदगी पुखिरमी स्टेडियम अदुदा लैरिबा मयाम अदु मिलिटरीगी मियोयसिंग अदुना थादोक्लमी थादोरक्पा अदुदा लीनासु यावरमी प्रजासिंग अदुना मखोयगी मरी मतासिंग अदु सोयदा ngamdabra थादोरक्पा अदुदा यावरक्प्रा हाइना कोइथी थिनरमी लीनाना डेनियलगी अपार्टमेंट लामी अदुगा कासिंग अदु कोइचाइ साइखाइरम्बा थेंगनरमी मसिगी मतुंगदा लीनाना एलेंडेगी सपोर्टर्स सिंगी मनाक्ता चलमी अदुगा डेनियल फारगा पुखिबगी मतांगदा हाइरमी डेनियल फारगा पुखिबा बस अदु मखारोमदा लैबा जगा अमदनी हारिबा मफम असी अतोपा मफम सिंगा पाव फाउना हंदे मिलिटरी सिंगना फारकलिबा मियोय सिंग अदु मफम अदुदा थमी हाइना एलेंडेगी सपोर्टर्स सिंगना लीनादा हाइरमी मदुदा लीनाना मफम अदु करी कौगे हाइना हंगलमी मफम अदुगी ममिंग अदु कोलोनिया डिग्निडाड कौई हाइना लीनादा हाइरमी लीनाना डेनियलबु मफम अदुदै लौथोकनबो होनसी हाइना हाइबदा मफम अदुदा लैरमलिबा मियोय सिंग अदुना मखोय डेनियलगी केमता तौनिंगाय लेते मखोयसु लोटोरे हाइना हाइरमी सिन असिदा डेनियल योट की फमुंग अमदगी पुल्लदुना लैरंबा अदुदगी हगोटलक्लमी नुपा अमखक डेनियलगी मनाक्ता चंगलक्लमी अदुगा डेनियलदा वहंग खरा हंगलमी डेनियलना महाक्ति जर्मनी इचम चंबा मियोय अमनी हाइना हाइरमी डेनियलबु नुपा अमना इलेक्ट्रिक शॉक तोरमी डेनियल आर्मी गैना ओलमी ओटपा अदुदा मनुंगदगी लेपनबा हाइरक्लमी अदुगा पायस कौबो नुपा अमदा सिनरमी अमसुंग पायसना डेनियलदा कैसु तौररोय हौजिक्ति पोथारो हाइरमी मसिगी मतुंगदा लीनाना मालेमसिदा मियोयबगी हक खोंगोइनबगी मायोक्ता लैरिबा एमनेस्टी इंटरनेशनल दा चलमी मफमदुदा लैरमलिबा नुपादुना कोलोनिया डिग्निडाड हाइरिबा मफम असी पायस कौबो नुपा अमना चलाइबा तोंगानबा लाइसोन धर्म तोंगानबा वाखलोन लैबा मफम अमनी हाइना हाइरमी पायस की मसागी ओइबा नियम सिंगना मफम अदु
mahaki tunginbasingga loinana chalaiba mafam amani. Wafam asi tabada Linana karamba makhalgi niyomno haina hanglami. Maduda nupa aduna kanamtana khangde hairami. Linana amuk mafam aduda chatlaga makhoi sigi marakta yauradi kari tawni haina hanglami. Nupa aduna madu tawhaningde maramdi nahak amuk hana mafam adudagi tholakpa ngamoi hairami. Masigi matungda Linana makhoigi pilot aduda chithi ama irami. Chithi adugi marolda asumna palli madudi Lina makhoigi marakta yawba ngamlaroi mathang haptagi flight ta oina yawrage khara yanaba simiro haina pilot aduda chithi irami. Mataw sumna Linana lining laisol dharma da chena thajaba mioi nan saduna bus ta tongladuna Colonia Dignidad leiba maikirom da salami. Mahakna bus dudai kumdarakpada driver aduna labuk adu lalo aduga ching leiba maikirom da satlo hairami. Linana labuk amada laklami asum lakpada uwa hauba jaga yauruklami amasung mafam adu fencing tawduna guard sing leinaba tower adu thengnarami. Linana Colonia Dignidad ki gate aduda yauruklami. Mahakna gate adu thilami aduga gate aduda panba ahoba adu hangdoraklami. Amasung manungda leiriba mioi aduna isorna thaujan bisanu haina haireklami. Madu hairakpada Linana su chap manana haiki. Mataw asumna tonganba lining laisol tonganba dharma tonganba wakhalo leiba mioi kanglop adugi khwaidagi ahal oirabi Giselana Linabu manungda changhanlami. Giselana Linabu building amada puraklami. Purakpagi lambida Linada hanglami nahak makhoigi marakta yawba pamra haina. Linana yawba pami isorgi matung inba pami hairami. Masigi matungda Giselana Linada yawrakpa passport poche sing adu box amada hapsilami aduga makhoi sing asi haujikti darkar oiraroi hairaduna box adu atopa ka amada pukhirami. Linana leiriba ka adu da sum yenglaga leiringaida angang ama changlaklami. Angang aduna kappa adu Linana urami amadi angang adu kaidaurage haina hanglami. Tanja adu da Gisela changlaklami aduga angang adu matomda lehelu nahaki nathau nate haina Linada hairami. Nupi ama changlaklaga angang adubu kappa lepu hairaduna pukhirami. Giselana Linada ka amada wari sabai changnaba hairami. Linana ka aduda changlami aduga tonganba lining laisol adugi lusingba Pius leiba thengnarami. Pius na Linada mahaki maming adu hanglami aduga nahakna akhoigi marakta hek yauraba mafam asida adum leigadabani haina Linada Pius na hairami. Linana hairakliba adu yarami. Pius na makata na Linada nahak yengba nungai aduna khangnaba nupa leiramgani haina hairami. Linana leite mahakti isorgi matung inbaduni hairami. Pius na Linada mafam asida karigi lakpano haina hanglami. Maduda Linana nahakkidamak mafam asida lakpani maramdi aina nangbu darkar lei haina Pius ta hairami. Mataw asumna Linana mafam asida lakpai asengwadu khangle haina Pius na khalami. Sen asida Giselana Linada taklami madudi nupa nupi amasung angang mafam asida tongan leinei maramdi asumna tongana mipung khudimak leibana hena fai haina hairami. Giselana Linagi famung adu taami amasung famung aduda Linana darkar oigadaba fi khara thanami. Nungdangi matamni atopa nupi sing aduna thabak loiraduna halaklami. Linagi manakta leiriba nupi aduna Linada nahak mapaldagi lakpara haina hanglami. Maduda Linana mani haina hairamki. Nupi aduna muk Linada arotpu wafam ama hairami. Madudi mahak athuba matamda lohongdore haina. Madu tabda Lina samam narami. Maramdi nupi amasung nupa mafam asida tongan leibanina. Sanariba wari adu Gisela changlakpadai lepami. Giselana leiriba nupi gaiduda guli amamam pijarami. Linada su guli adu pirakpada guli asi karigino haina hangbada Giselana guli adu yosello hairaduna guli adu Lina amadi mayamda pijaramki. Mathangi numita Daniel gi soksilaba haksangi fibam adu doctor amana yenglami. Doctor aduna khalami madudi electric shock tuna maram oiraga Daniel gi cortex adu soklam gani haina.
ꯄꯥꯌꯦꯁꯅ ꯗꯦꯅꯤꯌꯦꯜꯕꯨ ꯌꯦꯡꯖꯟꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯐꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯤꯅꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥ ꯂꯩꯃꯥꯏꯗ ꯇꯨꯔꯛꯂꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯗꯨꯅ ꯂꯤꯅꯥꯗ ꯀꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯕꯨ ꯑꯇꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯀꯜꯂꯛꯄ ꯑꯗꯨꯗ ꯂꯤꯅꯥꯅ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯏꯁꯤꯡ ꯈꯔ ꯊꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯁꯦꯂꯥꯅ ꯏꯁꯤꯡ ꯕꯀꯦꯠ ꯑꯃ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯅꯥꯗ ꯏꯁꯤꯡ ꯑꯗꯨ ꯒꯤꯁꯦꯂꯥꯅ ꯄꯤꯊꯛꯂꯝꯗꯦ ꯑꯗꯨꯒ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ, ꯏꯁꯤꯡ ꯕꯀꯦꯠ ꯑꯗꯨ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯒ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯅꯥꯅ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯞꯄꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯅꯨꯄꯤꯒꯤ ꯍꯣꯜꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯜ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯂꯤꯅꯥꯅ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯅ ꯂꯤꯅꯥꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯂꯥꯛꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯏꯁꯩ ꯁꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯅꯨꯄꯥ ꯑꯗꯨꯒ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯄꯥꯌꯦꯁꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯄꯥꯌꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯥ ꯑꯃꯗꯅ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕꯩ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯃꯈꯣꯏꯒꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯛ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯌꯦꯁꯀꯤ ꯃꯄꯥꯜꯗꯒꯤ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛ ꯑꯣꯏꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯤꯡꯒꯠꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏꯅ ꯅꯝꯅ ꯌꯥꯎꯕꯩꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯥꯞ ꯆꯦꯟꯕꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯡꯒꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯗꯦꯅꯤꯌꯦꯜꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯦꯟꯁ ꯍꯥꯏꯅ ꯃꯈꯣꯏꯒꯩꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯒꯤ ꯁꯣꯏꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯑꯃꯅ ꯍꯦꯟꯁꯄꯨ ꯌꯣꯠ ꯁꯨꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯣꯠ ꯁꯨꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯦꯟꯁ ꯍꯥꯏꯕꯗꯤ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯄꯥꯌꯦꯁꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯁꯄꯨ ꯑꯔꯥꯏꯕ ꯊꯕꯛ ꯁꯨꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯣꯠ ꯁꯨꯐꯝꯗꯨꯗ ꯗꯦꯅꯤꯌꯦꯜꯒꯤ ꯃꯅꯥꯛꯇ ꯃꯤ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯊꯣꯡ ꯑꯃ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯗꯦꯅꯤꯌꯦꯜ ꯁꯣꯛꯂꯨꯕꯗꯒꯤ ꯅꯥꯕ ꯐꯒꯠꯇ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯗꯦꯅꯤꯌꯦꯜꯁꯤ ꯅꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯀꯥ ꯑꯃꯗ ꯆꯪꯕꯗꯨꯗ ꯃꯈꯥꯗ ꯀꯦꯃꯦꯔꯥ ꯑꯃ ꯇꯥꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯣꯠ ꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤꯒꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯒꯤꯁꯦꯂꯥꯅ ꯂꯤꯅꯥꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯒꯤꯁꯦꯂꯥꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯗꯣꯔꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯂꯤꯅꯥꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯗꯥꯏꯇꯔ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯍꯤꯞꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯒꯤꯁꯦꯂꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯔꯥꯕꯨ ꯅꯝꯐꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯕ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯊꯣꯡꯅꯥꯎ ꯑꯃꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯁꯩ ꯁꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯔꯥꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯩꯍꯟꯕ ꯑꯗꯨ ꯂꯤꯅꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯑꯉꯥꯡ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯂꯦꯞꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯄꯥꯌꯦꯁꯅ ꯃꯅꯝ ꯅꯝꯃꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕ ꯃꯅꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯏꯁꯩ ꯁꯛꯂꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯄꯥꯌꯦꯁꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯌꯥꯔꯝꯃꯤ꯫
ꯄꯥꯌꯦꯁꯅ ꯃꯈꯥ ꯇꯥꯅ ꯗꯣꯔꯥꯕꯨ ꯃꯁꯛ ꯊꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯁꯟꯅꯤ ꯍꯥꯏꯔꯗꯨꯅ ꯗꯥꯏꯇꯔꯗ ꯗꯣꯔꯥꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯥꯏꯇꯔ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯈꯟꯖꯥꯟꯅꯔꯗꯨꯅ ꯗꯣꯔꯥꯕꯨ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯗꯥꯏꯇꯔꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯗꯣꯔꯥꯗ ꯃꯅꯝ ꯇꯣꯉꯥꯟꯕ ꯑꯃ ꯅꯝꯂꯤꯕꯗꯨ ꯗꯣꯔꯥꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕꯒꯤ ꯃꯅꯝꯅꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯇꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯌꯦꯁꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯅꯁꯨ ꯄꯥꯌꯦꯁꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯗ ꯆꯨꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯗꯣꯔꯥꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯇꯔꯅ ꯗꯣꯔꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯌꯦꯁꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯅꯥꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯗ ꯗꯥꯏꯇꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯁꯤ ꯂꯧꯊꯣꯛꯅꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯗꯣꯔꯥꯕꯨ ꯐꯥꯔꯒ ꯐꯨꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯅꯥꯎꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯝꯂꯤꯕꯗꯨ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯄꯥꯌꯦꯁꯅ ꯒꯤꯁꯦꯂꯥꯕꯨ ꯊꯣꯡ ꯊꯤꯡꯖꯟꯕ ꯀꯥꯎꯔꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯐꯨꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯅꯥꯅ ꯅꯨꯄꯤ ꯑꯃ ꯃꯃꯤꯡꯅ ꯑꯔꯁꯦꯜ ꯃꯇꯣꯝꯗ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯗꯣꯔꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯗꯣꯔꯥ ꯍꯤꯡꯒꯅꯤ ꯍꯥꯏꯅ꯫ ꯂꯤꯅꯥꯅ ꯑꯔꯁꯦꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯣꯔꯥꯗꯧꯅ ꯅꯨꯄꯥ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯪꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯎꯗ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯤꯅꯥꯅ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯔꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯅꯥ ꯅꯨꯄꯥ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯨꯗ ꯗꯣꯔꯥꯗꯧꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯤꯅꯥꯒꯤ ꯃꯅꯝ ꯆꯦꯜꯂꯕ ꯍꯛꯆꯥꯡꯅ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯦꯅꯤꯌꯦꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯎꯔꯝꯗꯦ꯫ ꯄꯥꯌꯦꯁꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕ ꯅꯝꯊꯥꯛꯅ ꯌꯣꯝꯂꯦ, ꯂꯤꯅꯥꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯌꯦꯁꯅ ꯗꯣꯔꯥꯗ ꯇꯧꯈꯤꯕꯒꯨꯝ ꯂꯤꯅꯥꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯂꯤꯅꯥꯗꯨ ꯑꯣꯝꯖꯜꯂꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯄꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯂꯦꯞꯄꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯗꯦꯅꯤꯌꯦꯜꯅ ꯅꯥꯔꯣꯜꯗꯩ ꯅꯥꯟꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯩ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯂꯛꯄ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯐꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯆꯤꯡꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯗꯦꯅꯤꯌꯦꯜ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯗꯦꯅꯤꯌꯦꯜꯗꯤ ꯃꯃꯥꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯈꯜꯂꯗꯨꯅ ꯗꯦꯅꯤꯌꯦꯜꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯌꯦꯁꯅ ꯂꯤꯅꯥꯗ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯃꯝꯅꯔꯤ, ꯊꯋꯥꯏꯗ ꯃꯩ ꯆꯥꯛꯂꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ ꯈꯜꯂꯤ, ꯃꯅꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯤ, ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ, ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯑꯣꯏꯗꯦ, ꯃꯄꯨꯡ ꯐꯥꯗꯦ, ꯏꯁꯣꯔꯗ ꯅꯊꯃꯣꯏ ꯑꯗꯨ ꯁꯤꯟꯅꯧ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯂꯤꯅꯥꯕꯨ ꯄꯥꯌꯦꯁꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯥꯖꯅꯕ ꯊꯦꯝꯃꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗꯅ ꯑꯃꯨꯛ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯄꯨꯟꯒꯗꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯔꯨ ꯇꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯅꯕ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯔꯥꯜ ꯃꯆꯥ ꯑꯗꯨ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯄꯗ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯂꯤꯅꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯃꯤꯠ 130ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯎꯅꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯗꯦꯅꯤꯌꯦꯜꯕꯨ ꯑꯥꯂꯨ ꯃꯌꯥꯝ ꯊꯝꯐꯝ ꯑꯗꯨꯗ ꯅꯨꯡꯗꯥꯡꯗ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯌꯦꯁꯅ ꯅꯣꯡꯃꯩ ꯌꯣꯟꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯂꯩꯒꯦ ꯍꯥꯏꯅ ꯄꯥꯌꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯑꯗꯨ ꯍꯥꯟꯅ ꯃꯊꯧ ꯇꯧꯕ꯭ꯔꯥ ꯌꯦꯡꯅꯤꯡꯏ ꯍꯥꯏꯅ ꯄꯥꯌꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ
ꯄꯥꯌꯁꯅ ꯗꯦꯅꯤꯌꯦꯜꯗ ꯌꯦꯡꯂꯛꯇꯨꯅ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯑꯗꯨ ꯗꯦꯅꯤꯌꯦꯜꯗ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛ ꯒꯥꯔꯗ ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯎꯅꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯁꯤꯡꯅ ꯅꯪꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯝꯂꯤꯕꯁꯤꯒꯤꯗꯃꯛ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯅꯥꯅ, ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯝꯇ ꯂꯣꯠꯇꯅ ꯋꯥꯔꯤ ꯁꯥꯅꯩ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯗꯦꯅꯤꯌꯦꯜꯁꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯟꯕꯒꯤꯅꯤ ꯍꯥꯏꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯅꯔꯤꯉꯩꯗ ꯗꯦꯅꯤꯌꯦꯜꯅ ꯆꯔꯨ ꯃꯔꯛꯇ ꯇꯅꯦꯜ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯅ ꯇꯅꯦꯜ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯅꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯒꯤꯁꯦꯂꯥ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯇꯅꯦꯜ ꯃꯅꯨꯡꯗꯨꯗ ꯃꯍꯥꯛꯄꯨ ꯑꯣꯠꯈꯤꯕ ꯌꯣꯠꯀꯤ ꯐꯃꯨꯡꯗꯨ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ, ꯃꯍꯥꯛꯄꯨ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯤꯅꯥꯅ ꯄꯥꯌꯁꯄꯨ ꯎꯅꯅꯕ ꯃꯥꯏꯠꯇ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯄꯥꯌꯁꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯑꯃ ꯃꯃꯤꯡꯅ ꯑꯔꯁꯦꯜ ꯈꯪꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯂꯤꯅꯥꯅ ꯈꯪꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏ ꯈꯪꯍꯟꯗꯅ ꯇꯧꯔꯤ, ꯃꯔꯝ ꯑꯗꯨꯅ ꯑꯔꯁꯦꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕ ꯂꯤꯅꯥꯗ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅ ꯄꯥꯌꯁꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯏꯅ ꯎꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏꯅ ꯄꯥꯌꯁꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯅꯥ ꯑꯃꯗꯤ ꯑꯔꯁꯦꯜ ꯎꯅꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯈꯪꯏ ꯑꯔꯁꯦꯜ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 7 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯤꯁꯦꯂꯥꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯗꯦꯅꯤꯌꯦꯜꯕꯨ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ, ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯀ꯭ꯔꯣꯁ ꯑꯃ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯀ꯭ꯔꯣꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯂꯤꯅꯥꯒꯤ ꯐꯣꯇꯣ ꯃꯆꯥ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯎꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯅ ꯇꯅꯦꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯊꯣꯛꯂꯦ꯫ ꯇꯅꯦꯜꯗꯨꯗ ꯁꯨꯝ ꯆꯠꯄꯗ ꯌꯣꯠꯅ ꯊꯣꯡ ꯄꯥꯟꯕ ꯇꯅꯦꯜ ꯑꯃꯃꯨꯛ ꯂꯩ, ꯃꯗꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯃꯐꯝ ꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯇꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯃꯐꯝ ꯁꯤꯗꯩ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ, ꯃꯔꯝꯗꯤ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯗꯦꯅꯤꯌꯦꯜꯗ ꯆꯥꯡꯌꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯌꯣꯠ ꯁꯨꯝꯕꯝꯒꯤ ꯋꯥꯔꯛꯁꯣꯞꯇꯩ ꯂꯧꯔꯛꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯇꯅꯦꯜꯒꯤ ꯃꯅꯨꯡꯒꯤ ꯐꯣꯇꯣꯁꯤꯡ ꯅꯝꯂꯛꯄ ꯑꯗꯨ ꯂꯤꯅꯥꯗ ꯎꯠꯂꯝꯃꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯣꯂꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯑꯇꯣꯞꯄꯁꯤꯡꯗ ꯎꯠꯅꯕꯅꯤ ꯍꯥꯏꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯅꯥꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯍꯥꯟꯕꯗ ꯁꯦꯟꯇꯤꯌꯥꯒꯣꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯣꯇꯣ ꯅꯝꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨꯗ ꯒꯤꯁꯦꯂꯥꯒꯤ ꯇ꯭ꯔꯦꯛꯇꯔ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯦꯞꯄꯝꯃꯤ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯅ ꯇꯅꯦꯜ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯑꯗꯨꯗ ꯇꯅꯦꯜ ꯃꯅꯨꯡꯒꯤ ꯐꯣꯇꯣ ꯑꯃ ꯃꯈꯥꯗ ꯇꯥꯔꯝꯕ ꯑꯗꯨ ꯂꯤꯅꯥꯅ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯐꯣꯇꯣ ꯑꯗꯨ ꯕꯀꯦꯠ ꯃꯈꯥꯗ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯒꯤꯁꯦꯂꯥ ꯑꯃꯗꯤ ꯑꯔꯁꯦꯜ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯑꯥꯂꯨ ꯈꯦꯠꯅꯕ ꯊꯥꯡ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯍꯥꯏꯅ ꯒꯤꯁꯦꯂꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯊꯥꯡ ꯑꯗꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯅꯥ ꯑꯃꯗꯤ ꯑꯔꯁꯦꯜ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯌꯁꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯍꯟꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯤꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯌꯁꯅ ꯀꯔꯤꯒꯤꯗꯃꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯔꯁꯦꯜꯗ ꯍꯪꯂꯝꯃꯤ꯫ ꯄꯥꯌꯁꯁꯤ ꯄꯋꯥꯔ ꯄꯥꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯔꯁꯦꯜꯅ ꯈꯜꯂꯗꯨꯅ ꯂꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯃꯈꯥ ताना ꯂꯤꯅꯥꯗ ꯍꯥꯏꯔꯗꯨꯅ, ꯅꯍꯥꯛ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯀ꯭ꯔꯣꯁꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯨ ꯃꯍꯥꯛ ꯊꯦꯡꯅꯔꯦ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯂꯤꯅꯥꯗ ꯑꯔꯁꯦꯜꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯤꯁꯦꯂꯥꯅ ꯊꯥꯡ ꯄꯨꯔꯛꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯤꯁꯦꯂꯥꯅ ꯊꯥꯡ ꯂꯧꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯤꯅꯥꯅ ꯄꯥꯏꯔꯝꯕ ꯑꯥꯂꯨ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯔꯝꯕ ꯑꯗꯨ ꯒꯤꯁꯦꯂꯥꯅ ꯎꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯅ ꯂꯤꯅꯥꯗ
ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯑꯗꯨ ꯄꯥꯏꯈꯠꯂꯣ, ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯐꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯕꯀꯦꯠ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯤ, ꯃꯗꯨꯗ ꯕꯀꯦꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯅꯦꯜꯒꯤ ꯐꯣꯇꯣ ꯊꯝꯈꯤꯕ ꯑꯗꯨ ꯒꯤꯁꯦꯂꯥꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯌꯦꯁꯅ ꯂꯤꯅꯥꯗ ꯐꯣꯇꯣꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯗꯦꯅꯤꯌꯦꯜꯅ ꯊꯦꯡꯅꯔꯛꯄꯅꯤ, ꯌꯣꯠ ꯁꯨꯕꯝꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯑꯃꯝꯕ ꯀꯥ ꯑꯃꯗꯒꯤꯅꯤ ꯍꯥꯏꯅ ꯄꯥꯌꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯑꯇꯩ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯣꯠ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯠꯕꯨꯛ ꯃꯔꯛꯇ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯣꯠ ꯁꯨꯕꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯠꯕꯨꯛ ꯑꯗꯨ ꯌꯦꯡꯕꯗ ꯗꯦꯅꯤꯌꯦꯜꯅ ꯅꯝꯈꯤꯕ ꯑꯇꯣꯞꯄ ꯐꯣꯇꯣ ꯃꯌꯥꯝꯗꯨ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯗꯦꯅꯤꯌꯦꯜꯅ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯇꯅꯦꯜꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯈꯔ ꯂꯧꯈꯠꯂꯒ ꯌꯣꯠ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯏꯁꯟꯅꯕ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛꯇ ꯂꯣꯠꯅ ꯍꯥꯞꯆꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯌꯦꯁꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯣꯠ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯌꯦꯁꯄꯨ ꯊꯥꯖꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯄꯥꯌꯦꯁꯅ ꯈꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯂꯤꯅꯥꯕꯨ ꯄꯥꯌꯦꯁꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯒꯤꯁꯦꯂꯥꯒꯤ ꯃꯅꯤꯡꯗ ꯂꯤꯅꯥꯅ ꯏꯟꯅꯔꯗꯨꯅ ꯂꯤꯅꯥꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯑꯃꯝꯕꯗ ꯂꯩꯔꯝꯕ ꯑꯗꯨ ꯂꯤꯅꯥꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯒꯤꯁꯦꯂꯥꯅ ꯃꯅꯤꯡꯗ ꯌꯦꯡꯂꯛꯄꯗ ꯂꯤꯅꯥ ꯂꯥꯛꯄ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯁꯦꯂꯥꯅ ꯂꯤꯅꯥ ꯊꯤꯕ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯂꯤꯅꯥꯅ ꯆꯩꯇꯨꯞ ꯑꯃꯅ ꯒꯤꯁꯦꯂꯥꯗ ꯀꯜꯂꯝꯃꯤ, ꯃꯗꯨꯗ ꯒꯤꯁꯦꯂꯥ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯌꯦꯁꯅ ꯃꯍꯥꯛꯁꯤ ꯗꯦꯅꯤꯌꯦꯜꯅ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ, ꯑꯃꯗꯤ ꯁꯥꯏꯔꯦꯟ ꯈꯣꯡꯂꯛꯇꯨꯅ ꯂꯤꯅꯥ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯕꯨ ꯈꯨꯗꯛꯇ ꯊꯤꯅꯕ ꯃꯥꯏꯛꯇ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯛꯇ ꯂꯥꯎꯊꯣꯛꯄ ꯑꯗꯨ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯇꯥꯔꯝꯃꯤ, ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯣꯏ ꯑꯅꯤ ꯇꯅꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯔꯁꯦꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯔꯁꯦꯜꯅ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯇꯨꯅ ꯇꯅꯦꯜ ꯑꯗꯨꯗ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯅꯦꯜꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯄꯥꯜꯂꯝꯕ ꯑꯗꯨ ꯗꯦꯅꯤꯌꯦꯜꯅ ꯂꯦꯟꯊꯠꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯅꯦꯜꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯗꯨꯅ ꯎ ꯃꯌꯥꯝ ꯍꯧꯕ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯔꯁꯦꯜꯗꯤ ꯎ ꯃꯔꯛ ꯑꯗꯨꯗ ꯊꯥꯛꯂꯝꯕ ꯋꯥꯌꯔꯒꯤ ꯂꯥꯡ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯑꯔꯁꯦꯜꯗ ꯄꯥꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛ ꯈꯨꯗꯛꯇꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯤꯅꯥ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜ ꯑꯔꯁꯦꯜꯕꯨ ꯊꯅꯝꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯃꯗꯤ ꯂꯝꯕꯤ ꯑꯃꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯄꯥꯌꯦꯁꯅ ꯆꯂꯥꯏꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯀꯣꯂꯣꯅꯤꯌꯥ ꯗꯤꯒꯅꯤꯗꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯁꯦꯟꯇꯤꯌꯥꯒꯣ ꯗꯤ ꯆꯤꯂꯦꯗ ꯂꯩꯕ ꯖꯔꯃꯟ ꯑꯦꯝꯕꯦꯁꯤꯗ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯅ ꯅꯝꯂꯛꯄ ꯀꯣꯂꯣꯅꯤꯌꯥ ꯗꯤꯒꯅꯤꯗꯥꯗꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯦꯝꯕꯦꯁꯦꯗꯔ ꯑꯃꯗꯤ ꯑꯇꯩꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯦꯝꯕꯦꯁꯤ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯒꯤ ꯄꯥꯁꯄꯣꯔꯠ ꯄꯤꯔꯝꯃꯤ, ꯑꯃꯗꯤ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯅ ꯆꯤꯂꯦꯁꯤ ꯊꯥꯗꯣꯛꯇꯨꯅ ꯖꯔꯃꯅꯤꯗ ꯍꯟꯒꯗꯕ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯣꯏꯅ ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯄꯥꯏꯂꯣꯠꯇ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯉꯁꯤ ꯆꯠꯀꯗꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯅ ꯉꯁꯤꯒꯤ ꯐ꯭ꯂꯥꯏꯠꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯑꯦꯝꯕꯦꯁꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯖꯔꯃꯟ ꯑꯦꯝꯕꯦꯁꯤ ꯑꯗꯨꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯅꯤꯅ ꯂꯤꯅꯥ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯕꯨ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯩꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯆꯪꯐꯝ ꯑꯃꯗ ꯊꯧꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯕꯨ ꯀꯥ ꯑꯃꯗ ꯊꯝꯂꯗꯨꯅ ꯐ꯭ꯂꯥꯏꯠ ꯑꯗꯨꯅ ꯄꯥꯏꯔꯝꯗꯥꯏꯒꯤ ꯕꯣꯔꯗꯤꯡ ꯍꯧꯔꯛꯄꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯅ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯅ ꯖꯔꯃꯟ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯗꯨꯅ ꯄꯥꯌꯦꯁꯀ ꯎꯅꯔꯗꯨꯅ ꯃꯈꯨꯠ ꯁꯣꯛꯅꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯣꯛꯄ ꯌꯥꯗꯅꯕ ꯊꯅꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯅꯥꯎ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯅ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯌꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥꯅ ꯄꯣꯠ ꯆꯩ ꯍꯣꯟꯅꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯂꯤꯅꯥꯒꯤ ꯈꯪꯅꯕ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯍꯜꯂꯗꯨꯅ
लीना अमदी डेनियलबु मनुंगदा चंगहल्लमी अदुगा थोंग अदु थिंगजलमखि पायसना महाकी मियोय अदुदा प्लेन अदु पाइनबा अयाबा पीबा फ्लाइट परमिट अदु कैंसिल तौनबा हायरमी अमसुंग फ्लाइट परमिट कैंसिल तौरे हायना पायलट अदुदा पाव पिरमी पायलट अदुना लीनादा पाव अदु तमलमी लीनाना पायलट अदुदा फ्लाइट पाइबगी अयाबा याउद्रसु फ्लाइट अदु पाइनबा पायलट अदुदा हाइजरमी पायलट अदुना फ्लाइट असी पाइरसी हायना केबिन क्रूदा रेडी लेनबा हायरदुना डेनियल अमदी लीना जिले थादोक्तुना प्लेन अदु पाइखिरमी पायस अमदी महाकी खोंगबुसिंग उपाय लेतेना यंगहौखि कोलोनिया डिग्निडाद हाइरिबा मफम असी चिलियन सेक्रेट पुलिस सिंगना फारकपा प्रिजनर सिंगबु म्यूट मिनै चथनबा मफम अमा ओइरमी हाइरिबा मफम असिदा प्रिजनर चामरोमना खुजिंग ओइबा म्योय क्या वाहंग पाहंग तौरमी हातोमी अमसुंग मफम अदुदा अदुम फुमजिलमी चही निफुरोम असिदा तोंगानबा लाइनिंग लाइसोल वाखलोन लैबा असिगी म्योय मंगाखक नानथोकपा ngamami कोलोनिया डिग्निडाद की मनुंगी फोटो सिंग अदु पृथ्वीदा अचौबा वाथोक ओइखि अदुबु चिलेददी अहोंबा करीमता लेखिदे पोल स्केफर हाइबदी पायस असी पिनोसेट की लैंगाक लैरिङै मनुंगदा मिफा मिफुन अमता लेखिदे अदुबु कोनाथंगदा 2004 दा अर्जेंटीनादगी पायस असी फाखिरमी पोल स्केफर हाइबदी पायस का मरी लेनना थबक तौबगीदमक जनरल पिनोसेट अमदी जर्मन की एम्बेसी स्टाफ सिंग मिफा मिफुन मरा लेरे हाइबना सिंगबा अमता तौखिदे पोल स्केफर पायस असी महांगना तौखिबा क्राइम सिंग अदुगीदमक चही 38 जेलदा लैबा ताखि मूवी असी मतंग स्वाइद लोजरे ताबीरिबा ख्वाइ मियामना लाइक कमेंट सब्सक्राइब अमदी शेयर तौबिदुना चैनल असिबु पुनिंग थोगतपियो अमसुंग मतुंग तारकपदा नुवाइलबा वीडियो क्या अमा थागतपा ngambो इजगे हाइना मूवीज रिव्यू मणिपुर की माइकैदगी अरोइबदा नोरोना निसिंग